ngasi mayam gidamak trailer review gidamak puduna lagliba 25 November 2021 da release tawgadoriba full action film Satyame Jayadev Part 2 film asigi first part 2018 da release tawkre loina na mayam nasu yenglamlagani haiba thajai film asigi main story line di injustice amadi sakti bulana sizinaba singi mayokta lanthengnabagi warini viewer mayam nasu henna khanglibaduni asengba power pairiba singasi politician na ayamba oi politician gi matang da nganglabadi channel asida copyright lakpasu yai aduna hojik release tawgadoriba film asigi matang da haina ba honajagi minute ahum gi trailer asida film asigi story haidokpaga chap manare film asigi story line asi aina khanbada yamna lingdaba mali compare to south movie film asida maru oina saktam langliba asi John Abraham ni adubu John Abraham gi role asi triple role oigadori film asida John Abraham na mapasu oigadori loina na macha phaiboksu oigadori macha amana logi wangbada chattuna phattaba thabak tawbasingbu sibagi dandi pigadori aduga macha amana police oiduna logi wangbada challiba mayamba natraga manawnupa phaibokpu thingadori film asida main female lead oigadoriba asigi maming Divya Gosla Kumarni mahak film asigi producer su oiri haibadi T series ki CEO gi nupini producer na film kumlaklabadi film adu kamai tawgani mayamna adum khanbiro film asigi ahanba part Satyame Jayadev yengbada yamna phajaki adubu ani suba part asigi chaurakpa story trailer yengbada mayamsu gyan tagani loinana film gi content asi laibak ningba oiba maramna miyam singna yamna laina pamba film oibi yai yengbada film asi action mayamna pick thangani aigi viewer mayam marakta action film yengba pamba yauragadi film asibu yengbiu adom gi mit soidana pengani John Abraham na furit lokthoglaga mi su yawba bike ama thangatpagi sin asi uraga mayam bhab tabir aduga karigumba unique oiba content pamlagadi ai su kari haigadabano haiba khangdre mayam mathangi trailer review da amuk thengnarasi channel asibu like share amadi subscribe tawbiduna support tawbiramu